ꯀꯩꯅꯣꯔꯣ ꯆꯤꯛꯀꯟꯔꯣ ꯐꯖꯅ ꯍꯥꯎꯋꯦ ꯑꯌꯨꯛꯇ ꯑꯣꯏꯔꯗꯤ ꯆꯪꯒꯗꯕꯅꯦ ꯍꯥꯎꯋꯦꯀꯣ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯤꯛꯀꯟ ꯆꯧꯃꯤꯟ ꯊꯣꯡꯖꯔꯒꯦ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯅ ꯌꯨꯝ ꯃꯥꯡꯒꯤ ꯃꯅꯨꯡꯗꯨꯗ ꯏꯅꯥꯎ ꯑꯃꯅ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯄꯅꯤ ꯏꯆꯦ ꯆꯤꯛꯀꯟ ꯆꯧꯃꯤꯟꯒꯤ ꯔꯦꯁꯤꯄꯤꯁꯨ ꯍꯥꯞꯄꯤꯔꯛꯑꯣ ꯑꯗꯨꯒ ꯑꯕꯨꯡꯉꯣ ꯑꯅꯤꯁꯨ ꯑꯕꯨꯡꯉꯣ ꯑꯅꯤ ꯄꯤꯖꯕꯤꯔꯛꯑꯣ ꯍꯥꯏꯅ ꯑꯗꯣ ꯉꯁꯤꯗꯤ ꯊꯣꯡꯖꯔꯒꯦ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯉꯕꯀꯣ ꯆꯧꯃꯤꯟꯁꯦ ꯑꯗꯣ ꯆꯤꯛꯀꯟ ꯈꯔ ꯂꯧꯔꯦ ꯆꯤꯛꯀꯟꯁꯤꯗ ꯑꯩꯅ ꯊꯨꯝ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯄꯥꯎꯗꯔꯒ ꯑꯗꯨꯒ ꯀꯩꯅꯣꯒ ꯀꯣꯔꯟ ꯄꯥꯎꯗꯔ ꯍꯥꯞꯄꯤꯅꯦ ꯑꯉꯧꯕꯁꯤꯅꯀꯣ ꯑꯗꯨꯒ ꯁꯣꯌꯥ ꯁꯣꯁ ꯈꯔ ꯍꯥꯞꯄꯒ ꯑꯩ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯜꯂꯒꯦ ꯁꯤꯁꯦ ꯑꯗ ꯌꯦꯟꯁꯦ ꯐꯖꯅ ꯑꯩꯅ ꯃꯤꯛꯁ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯊꯝꯃꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯧꯃꯤꯟꯁꯦ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯆꯧꯃꯤꯟꯁꯦ ꯑꯍꯥꯟꯕꯗ ꯐꯨꯠꯂꯒꯦ ꯆꯤꯛꯀꯟꯗꯤ ꯑꯗꯨꯝ ꯃꯦꯔꯤꯅꯦꯠ ꯇꯧꯔ ꯊꯝꯃꯦ ꯏꯁꯤꯡꯈꯔ ꯂꯧꯔꯒ ꯑꯩꯅ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯅꯤꯀꯣ ꯑꯗꯨꯒ ꯊꯨꯝꯒ ꯑꯩꯅ ꯍꯣꯔꯦꯟ ꯃꯍꯥꯎ ꯂꯩꯅꯕ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯦ ꯊꯥꯎꯁꯤꯅ ꯍꯣꯔꯦꯟ ꯅꯞꯁꯤꯟ ꯈꯣꯠꯆꯤꯟ ꯇꯧꯗꯅꯕꯒꯤ ꯑꯗꯨꯝ ꯊꯥꯎ ꯈꯤꯇꯪꯒ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯤꯅꯤꯠ 3ꯃꯨꯛ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯕꯣꯏꯜ ꯇꯧꯔꯒꯦ ꯆꯧꯃꯤꯟ ꯅꯨꯗꯜꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯦꯟꯅ ꯕꯣꯏꯜ ꯇꯧꯁꯟꯈ꯭ꯔꯁꯨꯀꯣ ꯑꯣꯚꯔ ꯀꯨꯛ ꯑꯣꯏꯈ꯭ꯔꯁꯨ ꯍꯥꯎꯕꯁꯨ ꯋꯥꯠꯂꯦ ꯑꯗꯨꯒ ꯅꯞ ꯅꯞꯁꯨ ꯂꯥꯎꯔꯅꯤ ꯑꯩꯒꯤꯁꯦ ꯌꯥꯔꯦ ꯑꯗꯨꯝ ꯒꯦꯁꯀꯤ ꯐ꯭ꯂꯦꯝꯒꯤ ꯃꯈꯥ ꯄꯣꯜꯂꯦꯀꯣ ꯑꯗꯨꯝ ꯃꯤꯅꯤꯠ 3 ꯍꯥꯏꯅꯁꯨ ꯑꯩꯒꯤꯁꯦ ꯆꯪꯈꯤꯗꯦꯕꯀꯣ ꯃꯩꯁꯦ ꯀꯟꯈꯤꯕꯅ ꯑꯗꯨꯅ ꯑꯩꯅ ꯀꯩꯅꯣ ꯃꯅꯤꯡ ꯑꯃꯅ ꯅꯝꯈꯥꯏꯔ ꯌꯦꯡꯉꯦ ꯑꯗꯨꯝ 80% ꯑꯗꯨꯝ ꯀꯨꯛ ꯑꯣꯏꯔꯦ ꯑꯩꯒꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯁꯥꯅ ꯊꯝꯃꯗꯤ ꯃꯨꯟꯁꯤꯟꯈꯤꯕ ꯍꯦꯟꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯏꯁꯤꯡ ꯑꯌꯤꯡꯕ ꯍꯣꯔꯦꯟ ꯅꯞꯇꯅꯕꯒꯤ ꯍꯥꯏꯅ ꯑꯩꯅ ꯏꯁꯤꯡ ꯑꯌꯤꯡꯕꯅ ꯆꯥꯝꯊꯣꯛꯄꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯃꯆꯨꯝꯁꯦ ꯇꯥꯍꯜꯂꯒ ꯊꯝꯃꯒꯦ ꯑꯁꯤ ꯃꯅꯨꯡꯗ ꯑꯩ ꯆꯤꯛꯀꯟꯁꯦ ꯉꯧꯊꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯍꯧꯔꯒꯦ ꯐ꯭ꯔꯥꯏ ꯇꯧꯔꯒꯦ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯅꯣꯟ ꯁ꯭ꯇꯤꯛ ꯄꯦꯟꯗꯗꯤ ꯑꯩ ꯊꯣꯡꯉꯣꯏꯀꯣ ꯑꯗꯨꯝ ꯑꯦꯂꯨꯃꯤꯅꯤꯌꯝ ꯌꯣꯠꯀꯤ ꯈꯥꯡꯁꯨ ꯂꯩ ꯑꯗꯨ ꯌꯣꯠ ꯈꯥꯡꯗꯁꯨ ꯀꯨꯏꯅ ꯆꯪꯒꯅꯤ ꯑꯩꯅ ꯑꯗꯨꯝ ꯑꯦꯂꯨꯃꯤꯅꯤꯌꯝ ꯈꯥꯡꯗ ꯑꯩꯗꯤ ꯆꯧꯃꯤꯟ ꯑꯗꯨꯝ ꯑꯦꯂꯨꯃꯤꯅꯤꯌꯝ ꯈꯥꯡꯗ ꯑꯗꯨꯝ ꯇꯧꯋꯦ ꯀꯅꯥꯒꯨꯝꯕꯅ ꯑꯦꯂꯨꯃꯤꯅꯤꯌꯝ ꯈꯥꯡꯗ ꯅꯞꯁꯜꯂꯤ ꯈꯣꯠꯆꯜꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯆꯧꯃꯤꯟꯁꯦ ꯐꯨꯠꯄ ꯂꯣꯏꯔꯒꯀꯣ ꯆꯥꯝꯊꯣꯛꯑꯗꯤ ꯑꯗꯨꯝ ꯅꯞꯇꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒ ꯅꯣꯟ ꯁ꯭ꯇꯤꯛ ꯄꯦꯟꯗ ꯌꯦꯟꯁꯦ ꯉꯧꯊꯣꯛꯑꯒ ꯌꯦꯟꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯀꯥꯡꯆꯠ ꯇꯧꯕ ꯄꯤꯁ ꯃꯇꯨꯝ ꯑꯣꯏꯕ ꯄꯋꯥꯃꯨꯛꯅꯤꯀꯣ ꯑꯗꯨꯝ ꯆꯤꯛꯀꯟꯒꯤ ꯀꯩꯅꯣꯅꯤꯅ ꯆꯧꯃꯤꯟꯅꯤꯅ ꯆꯤꯛꯀꯟ ꯑꯗꯨꯝ ꯈꯔ ꯅꯝꯍꯜꯂꯒꯦ ꯚꯦꯖꯤꯇꯦꯕꯜꯗꯤ ꯌꯥꯝ ꯍꯥꯞꯄꯔꯣꯏ ꯑꯉꯥꯡ ꯄꯤꯛꯄꯔꯨꯁꯦ ꯍꯦꯛꯇ ꯈꯟꯗꯣꯔꯛꯀꯅꯦꯕ ꯍꯣꯔꯦꯟ ꯃꯥꯗꯤ ꯚꯦꯖꯤꯇꯦꯕꯜꯗꯣ ꯑꯗꯣ ꯚꯦꯖꯤꯇꯦꯕꯜ ꯆꯤꯛꯀꯟꯒꯤ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯝ ꯚꯦꯖꯤꯇꯦꯕꯜꯁꯨ ꯌꯥꯝ ꯍꯥꯞꯄꯔꯣꯏꯒꯦ ꯑꯗꯣ ꯆꯤꯛꯀꯟꯁꯦ ꯐꯖꯅ ꯄꯋꯥꯃꯨꯛꯅꯦ ꯉꯧꯔꯦ ꯑꯗꯨꯒ ꯌꯦꯔꯨꯝ ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯒꯦ ꯃꯌꯥꯝ ꯆꯥꯕꯩ ꯐꯖꯅ ꯍꯥꯎꯅ ꯆꯥꯔꯒꯦ ꯆꯤꯛꯀꯟꯁꯤꯁꯨ ꯌꯦꯔꯨꯝꯁꯨ ꯑꯃꯈꯛ ꯑꯩꯅ ꯊꯥꯎ ꯈꯤꯇꯪ ꯌꯦꯟꯒꯤ ꯅꯣꯟ ꯁ꯭ꯇꯤꯛꯅꯤꯅꯀꯣ ꯆꯨꯞꯁꯟꯗꯕꯅ ꯊꯥꯎꯁꯦ ꯈꯔ ꯌꯦꯟꯁꯦ ꯊꯩꯒꯠꯈ꯭ꯔꯒꯀꯣ ꯃꯆꯨꯝ ꯈꯔ ꯇꯥꯔꯛꯑꯦꯕ ꯊꯥꯎꯁꯦ ꯑꯗꯨꯗ ꯑꯩꯅ ꯌꯦꯔꯨꯝꯁꯤꯁꯨ ꯑꯃ ꯉꯧꯁꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯌꯦꯔꯨꯝꯁꯨ ꯆꯤꯛꯀꯟꯁꯨ ꯃꯨꯜꯂꯦ ꯐꯖꯅ ꯑꯗꯨꯅ ꯑꯩꯅ ꯄꯦꯟꯁꯦ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯂꯨꯃꯤꯅꯤꯌꯝ ꯈꯥꯡ ꯑꯃ ꯂꯧꯔꯦ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯆꯅꯝ ꯈꯔ ꯉꯧꯔꯦ ꯑꯍꯥꯟꯕꯗ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯃꯒ ꯍꯥꯞꯆꯤꯜꯂꯦ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯄꯥꯎꯗꯔ ꯌꯥꯎꯗꯣꯏꯅꯤꯅ ꯌꯥꯝ ꯁꯥꯅꯗꯤ ꯍꯥꯞꯇꯦ ꯑꯗꯣ ꯁꯤꯡꯁꯨ ꯑꯩꯅ ꯁꯪꯇꯛ ꯇꯧꯅ ꯀꯛꯑꯦꯀꯣ ꯑꯗꯨꯒ ꯁꯤꯡ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯚꯦꯖꯤꯇꯦꯕꯜ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯃꯌꯥꯝ ꯕꯤꯟꯁꯀ ꯑꯗꯨꯒ ꯀꯦꯔꯠꯀꯗꯅꯤ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯑꯗꯨꯒ ꯇꯤꯜꯍꯧꯒ ꯑꯇꯩꯗꯤ ꯃꯅꯥ ꯇꯥꯕꯤ ꯀꯩꯀꯩ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯇꯥꯕꯤ ꯀꯣꯕꯤꯒꯗꯤ ꯑꯝꯇ ꯍꯥꯞꯇꯔꯦꯕ ꯑꯗꯨꯒ ꯁꯤꯇꯅꯦ ꯑꯗꯨꯝ ꯕꯤꯟꯁꯤꯁꯨ ꯍꯤꯡꯅ ꯆꯥꯕ ꯌꯥꯕ ꯄꯣꯠꯅꯤ ꯑꯗꯩꯗꯤ ꯀꯩꯅꯣꯁꯨ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯑꯗꯨꯒ ꯃꯩꯗꯤ ꯀꯜꯍꯜꯂꯒ ꯉꯧꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣꯁꯤꯁꯨ ꯃꯆꯨꯝ ꯇꯥꯈ꯭ꯔꯦ ꯐꯖꯅ ꯑꯩꯒꯤ ꯆꯥꯡ ꯑꯝꯇ ꯑꯩꯈꯣꯏꯒꯤ ꯕꯣꯏꯜ ꯇꯧꯈ꯭ꯔꯕꯅꯤꯅ ꯆꯧꯃꯤꯟꯁꯤꯁꯨ ꯃꯥꯅ ꯑꯗꯨꯝ ꯐꯔꯥ ꯂꯥꯎ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯄꯥꯎꯗꯔ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯆꯧꯃꯤꯟ ꯀꯩꯀꯩꯁꯤꯗꯤ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯄꯥꯎꯗꯔꯅ ꯀꯩꯅꯣꯅꯤꯀꯣ ꯑꯗꯨꯅ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯄꯥꯎꯗꯔ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔꯁꯦ ꯆꯥꯃꯁ 2 ꯍꯥꯞꯄꯦ ꯇꯣꯃꯦꯇꯣ ꯀꯦꯆꯞ ꯆꯥꯃꯁ ꯑꯃꯒ ꯈꯥꯕꯩ ꯃꯆꯥꯁꯦ ꯑꯁꯤꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯔꯦꯗ ꯆꯤꯂꯤ ꯁꯣꯁ ꯈꯥꯕꯩ ꯃꯆꯥ ꯑꯃꯁꯤꯃ ꯍꯥꯞꯄꯦ ꯍꯥꯏꯗꯤ ꯆꯥꯃꯁ ꯑꯣꯏꯔꯒꯅ 3-4ꯇ ꯑꯣꯏꯅꯦꯕ ꯑꯗꯨꯒ ꯁꯣꯌꯥ ꯁꯣꯁꯁꯤꯁꯨ ꯑꯩꯅ ꯎꯠꯂꯤꯕ ꯈꯥꯕꯩ ꯃꯆꯥꯁꯦ ꯑꯁꯤꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯈꯥꯏꯔꯒꯦ
ꯑꯗꯨꯒ ꯆꯤꯀꯟꯒ ꯀꯩꯅꯣꯒꯁꯨ ꯍꯥꯞꯆꯜꯂꯦꯅ ꯑꯗꯨꯒꯤ ꯃꯊꯛꯁꯤꯗ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯦ ꯁꯣꯁ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯊꯨꯝꯒꯤ ꯁꯔꯨꯛꯁꯤ ꯌꯥꯎꯕꯅꯤꯅ ꯑꯩꯅ ꯊꯨꯝꯗꯤ ꯂꯤꯛꯅ ꯍꯥꯞꯄꯦꯀꯣ ꯌꯥꯝ ꯍꯥꯞꯇꯦ ꯑꯗꯨꯝ ꯆꯞ ꯆꯥꯔꯝꯃꯦ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯐꯣꯔꯛ ꯑꯅꯤꯈꯛ ꯂꯧꯔꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯦ ꯑꯩꯅ ꯏꯅꯥꯎꯅ ꯀꯣꯃꯦꯟ ꯄꯤꯔꯛꯄꯗꯨꯗꯤ ꯌꯨꯝꯗꯤ ꯃꯥꯡꯉꯤ ꯉꯥꯗꯤ ꯆꯥꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯄꯗꯨꯗꯒꯤ ꯑꯗꯨꯝ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯆꯥꯎꯃꯤꯟꯁꯦ ꯆꯥꯗꯕ ꯆꯥꯅꯤꯡꯈꯤꯕꯅ ꯂꯣꯏꯕꯅꯦ ꯑꯗꯨꯒ ꯉꯔꯥꯡ ꯉꯥ ꯇꯪꯕꯒ ꯉꯁꯤꯃꯛ ꯆꯥꯔꯒꯦ ꯑꯉꯥꯡ ꯑꯅꯤꯁꯨ ꯌꯥꯝ ꯍꯔꯥꯎꯔꯅꯦꯅ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯍꯥꯞꯆꯔꯛꯄꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯆꯤꯀꯟꯒꯤ ꯀꯩꯅꯣꯁꯦ ꯆꯧꯃꯤꯟꯁꯦ ꯁꯨꯃꯥꯏꯅ ꯊꯣꯡꯉꯦ ꯆꯤꯀꯟꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯀꯟꯗ ꯑꯩꯅ ꯉꯁꯥꯏ ꯉꯧꯕꯗ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯀꯣꯔꯟ ꯄꯥꯎꯗꯔꯁꯦ ꯑꯗꯨꯝ ꯑꯩꯅ ꯆꯥꯕꯗ ꯑꯗꯨꯝ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯥꯎꯅꯕ ꯑꯩꯅ ꯀꯣꯔꯟ ꯄꯥꯎꯗꯔ ꯍꯥꯞꯄꯅꯦ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯅ ꯏꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯑꯩꯒꯤ ꯃꯊꯛꯇ ꯄꯥꯟꯕꯗꯣ ꯍꯦꯛꯂꯦ ꯃꯅꯥ 3-4ꯈꯛ ꯍꯥꯞꯆꯜꯂꯦ ꯃꯌꯥꯝ ꯁꯣꯏꯔꯒ ꯁꯨꯃꯥꯏꯅ ꯂꯣꯏꯔꯦ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯩꯒꯤ ꯆꯧꯃꯤꯟꯁꯦ ꯑꯗꯨꯒ ꯁꯣꯅꯨꯒ ꯄꯔꯨꯒ ꯑꯕꯨꯡꯉꯣ ꯍꯥꯏ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯒꯣꯋꯥꯗ ꯍꯥꯟꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯃꯆꯥ ꯅꯨꯄꯤ 2ꯈꯛ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯣꯅꯨꯗ ꯑꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧꯋꯦ ꯑꯗ ꯑꯕꯨꯡꯉꯣ ꯍꯥꯏ ꯌꯥꯝ ꯅꯨꯡꯁꯤꯕꯩ ꯋꯥꯅꯤꯗ ꯀꯣꯃꯦꯟꯗꯨꯁꯨ ꯃꯣꯏ ꯑꯅꯤ ꯈꯟꯅꯗꯣꯔꯤꯕꯁꯦ ꯑꯃ ꯈꯜꯂꯣ ꯑꯄꯥꯝꯕ ꯑꯃ 이거가 됐어. 아? 하브로. 나는 한 이도리. ꯇꯪ ꯑꯗꯨꯝ ꯆꯥꯛ ꯇꯦꯁ ꯇꯧꯔ ꯍꯥꯏꯔꯣ ꯑꯩ ꯚꯤꯗꯤꯑꯣꯗ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯅ 하웨고. 하울자 하웨. ꯌꯥꯝ ꯆꯥꯅꯤꯡꯗꯦ ꯑꯩꯁꯨ ꯆꯥ 바로 하우브라 아이암 짜닝더바. 폭탄 get바. 하웨고. 땡으로 이걸로. ꯑꯩꯗꯤ ꯍꯦꯛ ꯊꯣꯡꯕ ꯆꯥꯅꯤꯡꯗ꯭ꯔꯦ ꯀꯩꯒꯤ ꯀꯩꯒꯨꯝꯕꯅ ꯃꯥꯁꯤꯅ ꯇꯧꯔꯤꯔ ꯈꯪꯗꯦ 하웨 짜오. ꯅꯪ ꯊꯨꯝꯃꯧꯕ ꯅꯠꯇ꯭ꯔꯣ ꯂꯩꯌꯦ 이거 ꯅꯪꯁꯨ ꯆꯥꯔꯣ ꯅꯪꯁꯨ ꯆꯥꯔꯣ ꯆꯥꯗꯦ ꯑꯗꯨꯝ 하웨 ꯈꯔ ꯂꯧꯊꯣꯛꯑꯣ ꯑꯩꯗꯤ ꯌꯥꯝ ꯆꯥꯅꯤꯡꯗꯦꯈꯤꯇꯪ ꯆꯥꯔ ꯌꯦꯡꯉꯣ 하웨 ꯌꯥꯝꯅ Mày sao? Lương ngay Dito. Yeah. Anh chỉ cần piso. Anh chỉ cần gặp piso. Hello. Anh. Các sao là thế thầm gì vậy? 하웨 하시는 거야 Cho nó hào ấy. Ayuda 어디? Jangan gitu nih. Con học nghe, đã là cuộc sống rồi nha. Là cứ làm được việc rồi. Lại cái này hay lắm một đôi mình lên chị. 버섯은 아, 대등만 좀 짜세. 너만 이런 거 또 우리 받으리만. 마삭 좀 사야 내가. Chinese people. Sai nang cha thằng ninh rồi. Nang đưa ra mà lấy bắp nang cha ngâm rồi rồi. Cái gì? 다단 크랑 없어도 다단. Để ra cái bì rồi. Nang làm mình rồi. Cái bì cái gì bảo nó ra đấy. Ra rồi bỏ. 다단 무시지 않고.
ꯌꯥꯝ ꯄꯤꯛꯃꯟꯒꯔꯦ ꯎꯝ ꯌꯥꯝꯅ ꯄꯤꯛꯃꯟꯒꯔꯦꯕ 이러면서 ꯑꯩ ꯆꯥ ꯊꯛꯑꯔꯣꯏꯗ꯭ꯔꯥ ꯑꯩꯁꯨ ꯈꯜꯂꯤꯕ ꯆꯥ ꯊꯥꯕ ꯌꯥꯝꯅ ꯁꯅ ꯑꯩ ꯆꯥ ꯊꯛꯄꯅꯤꯅ ꯃꯥ ꯈꯜꯂꯤꯅꯦꯕ ꯑꯩ ꯆꯥ ꯊꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ Mami, ꯎꯝ ikan chicken ikan. ꯎꯝ Chicken. 좀 짜워요 좀 너도 하고 엄마 싸지 엄마 뭐 부탁하라고 하잖아 엄마가 엄마 싸지 하이라이트 하고 Paru video da chapam khangdre ma dada de loi khare mana tam tamna tv yenge chaning madune ba ado ma tam tam cha jarani khoina ayam haijal ju ma yam yam hukchal le ko camera taromina ma camera se ban taw haninge ba ado ma tamna chaning bodo 마담나 짜닝은 해봐 못할라게 마음은 짜라 저는 그래도 왜 럭셔 Buat balik. 뭐라 이땀땀 싸게 되니 사람 비실로 나다 마담담 짜닝이 로션닝들이 쌈 먹으러 봐 너무 힘들어 좀 먹으리 하나 짜나 되고 저 바이 하이 또 그래 지레디 Bye. 아 Bye bye ma'am.